ꯍꯧꯈꯤꯕ 2023ꯒꯤ ꯃꯦ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯨꯡ ꯇꯧꯔꯒ ꯂꯩꯔꯛꯄ ꯆꯍꯤ 3 ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯣꯀꯣꯃꯤꯅꯥꯒꯤ ꯂꯦꯚꯦꯜꯗꯒꯤ ꯑꯉꯝꯕ ꯂꯦꯚꯦꯜꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯆꯥꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯅꯕ ꯄꯤꯁ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯗꯨꯅꯁꯨ ꯂꯥꯛꯏ꯫ ꯁꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯀꯣꯀꯣꯃꯤꯅ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯣꯠꯅꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯄꯥꯝꯖꯕꯅꯤ꯫ ꯁꯤꯒꯨꯝꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯟꯖꯤꯜꯂꯛꯄꯁꯤꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯟꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯨꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯂꯩꯄꯥꯛꯁꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯥꯏꯗ ꯑꯃꯁꯨꯡ ꯗꯤꯒꯅꯤꯇꯤ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯀꯅꯥꯒꯨꯝꯕꯤꯒ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯕꯅꯤ ꯍꯥꯏꯗꯅ ꯍꯦꯛꯇ ꯁꯥꯕ ꯍꯦꯛꯇ ꯆꯪꯁꯤꯟꯕ ꯍꯥꯏꯕꯗꯨꯁꯨ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯗꯨ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯐꯤꯕꯝ ꯑꯃꯈꯛꯇ ꯎꯖꯩ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯁ꯭ꯔꯤ ꯈꯦꯝꯆꯥꯟꯅ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜꯒ ꯒꯧꯍꯥꯇꯤꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯤ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯄꯤꯁꯀꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯕꯗꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯉꯤ꯫ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯐ꯭ꯔꯥꯏꯗꯦꯗꯨ ꯀꯣꯀꯣꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯆꯩ꯫ ꯇꯧꯕꯇꯕꯨ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯟꯖꯤꯜꯂꯛꯄ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯄꯥꯛ ꯃꯅꯨꯡꯗ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕ ꯁꯥꯟꯅꯃꯤꯟꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯗꯨ ꯂꯩꯌꯦꯅ ꯑꯩꯈꯣꯏꯗꯗꯤ ꯐꯥꯎꯖꯩ꯫ ꯃꯁꯤ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯌꯦꯁ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯇꯣꯞ ꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯛ ꯑꯃꯅ ꯑꯁꯤꯒꯨꯝꯂꯕ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ ꯃꯅꯤꯄꯨꯔꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯅꯤꯄꯨꯔꯗꯒꯤ ꯃꯆꯦꯠ ꯇꯥꯔꯀꯥꯟꯗ ꯑꯇꯣꯞꯄ ꯃꯥꯒꯤ ꯑꯣꯏꯕ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯪꯂꯥꯟ ꯃꯪꯉꯤꯕ ꯑꯗꯨꯒꯨꯝꯂꯕ ꯀꯥꯡꯕꯨꯁꯤꯒ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯨꯝꯂꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯃꯄꯥꯟꯗ ꯒꯧꯍꯥꯇꯤꯗ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯑꯕ ꯗꯤꯒꯅꯤꯇꯤ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯗ ꯑꯁꯦ ꯃꯥꯡꯍꯟꯕꯅꯤ꯫ ꯃꯁꯤ ꯀꯣꯀꯣꯃꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯤ ꯌꯥꯅꯤꯡꯗꯦ ꯑꯃꯁꯨꯡ ꯃꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ꯫ ꯉꯁꯤꯃꯛ ꯂꯝꯗꯝꯁꯤꯗ ꯂꯩꯉꯥꯛꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯦ, ꯄꯤꯌꯥꯔ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯂꯩꯉꯥꯛꯁꯤꯅ ꯂꯩꯔꯤꯕ ꯁꯤꯒꯨꯝꯂꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯄꯨꯔꯛꯅꯕ ꯑꯉꯝꯕꯤ ꯊꯥꯛꯇ ꯂꯩꯉꯥꯛꯁꯤꯅ ꯊꯕꯛ ꯑꯣꯟꯈꯠꯂꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯥ 1.5 ꯐꯥꯖꯤꯜꯂꯛꯇꯧꯔꯕ ꯐꯥꯎꯕꯁꯤꯗ ꯉꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯨꯈꯥꯎꯔꯣꯝꯗ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯩꯇꯥꯝꯄꯣꯛꯄꯤ ꯑꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯀꯩꯅꯣ ꯇꯧꯕ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯑꯀꯥꯟꯗ ꯃꯈꯣꯏꯁꯤꯡꯁꯤ ꯑꯀꯤ ꯑꯈꯪꯕ ꯄꯣꯛꯍꯜꯂꯛꯏꯕꯁꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯁꯤꯅ ꯂꯩꯉꯥꯛ ꯑꯃ ꯑꯣꯏꯕꯒꯤ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤ ꯑꯃꯠꯇ ꯄꯥꯏꯈꯠꯄꯒꯤ ꯃꯃꯤ ꯑꯃ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯉꯥꯛꯀꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯧꯍꯜꯂꯀꯥꯟꯗ ꯃꯈꯣꯏꯁꯤꯡꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯊꯕꯛ ꯂꯧꯈꯠꯂꯀꯥꯟꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯂꯩꯄꯥꯛꯁꯤꯕꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯝꯊꯔꯀꯥꯟꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯐꯖꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯀꯥꯟꯗ ꯁꯥꯟꯇꯤ ꯄꯣꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤꯁꯨ ꯅꯠꯇꯕ ꯂꯩꯄꯥꯛꯁꯤꯒꯤ ꯃꯅꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯦꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯆꯨꯔꯆꯥꯟꯄꯨꯔꯗ, ꯐ꯭ꯔꯦꯖꯔꯣꯜꯗ, ꯖꯤꯔꯤꯕꯥꯝꯗ ꯅꯠꯇ꯭ꯔꯒ ꯀꯥꯡꯄꯣꯛꯄꯤꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯎꯈ꯭ꯔꯨꯜꯗ ꯅꯠꯇ꯭ꯔꯒ ꯁꯦꯅꯥꯄꯇꯤꯗ ꯅꯠꯇ꯭ꯔꯒ ꯆꯥꯟꯗꯦꯜꯗ, ꯇꯦꯡꯅꯧꯄꯜꯗ ꯑꯦꯅꯤ ꯍꯣꯌꯥꯔ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯊꯣꯛꯏꯕ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯔꯤꯖꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯐꯝꯁꯤꯗ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇ ꯆꯠꯂꯀꯥꯟꯗ ꯃꯗꯨꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯀꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯁꯇꯔ ꯇꯤꯝ ꯑꯃꯒꯤ ꯂꯦꯚꯦꯜꯗ ꯋꯥꯔꯤ ꯁꯥꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔꯒꯤ
ꯌꯥꯛꯇꯣꯡ ꯈꯝꯗꯣꯡꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯩꯈꯣꯏ ꯆꯠꯂꯀꯥꯟꯗ ꯃꯁꯤ ꯋꯥꯔꯤ ꯁꯥꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠꯇ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯅ ꯑꯩꯈꯣꯏ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯂꯧꯖꯩ ꯃꯔꯝ ꯑꯗꯨꯅ ꯁꯤꯒꯤ ꯂꯥꯛꯏꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯑꯁꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯑꯃ ꯄꯣꯔꯛꯅꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯍꯣꯠꯅꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯀꯥꯡꯂꯨꯞ ꯑꯃꯈꯛꯀꯤ ꯏꯟꯇꯔꯦꯁꯇ ꯀꯥꯡꯂꯨꯞ ꯑꯃꯈꯛꯇ ꯍꯦꯟꯅ ꯁꯄꯣꯔꯠ ꯇꯧꯕ ꯃꯑꯣꯡꯗ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯃꯁꯤ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯤ ꯑꯩꯈꯣꯏ ꯀꯣꯀꯣꯃꯤꯅ ꯌꯥꯕ ꯉꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡ ꯑꯁꯦ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯗ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯅꯕ ꯂꯩꯉꯥꯛꯁꯤꯅ ꯍꯣꯠꯅꯒꯗꯕꯅꯤ ꯉꯁꯤ ꯂꯤꯇꯥꯜꯗ ꯑꯩꯈꯣꯏ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯈ꯭ꯔꯥꯏꯁꯤꯁ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯅꯥꯒꯥꯁꯤꯡ ꯑꯃꯁꯨꯡ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯥꯛꯏꯕ ꯈ꯭ꯔꯥꯏꯁꯤꯁꯁꯤ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗꯅ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯊꯣꯛꯍꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔꯁꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯜꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯈꯥꯏꯗꯣꯛꯑꯀꯥꯟꯗ ꯒꯣꯚꯔꯟꯃꯦꯟꯠꯅ ꯉꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯔꯤꯖꯣꯜꯕ ꯇꯧꯅꯕ ꯑꯩꯈꯣꯏ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯑꯁꯦ ꯂꯥꯛꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕ ꯄꯥꯝꯃꯤ ꯇꯧꯕꯇꯕꯨ ꯁꯥꯟꯇꯤ ꯂꯥꯛꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯒꯤ ꯉꯥꯏꯍꯥꯛꯀꯤ ꯊꯧꯑꯣꯡꯁꯤꯡꯗ ꯎꯌꯦꯟꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯂꯒꯗꯤ ꯃꯁꯤ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯗ ꯑꯇꯣꯞꯄ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯧ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯩꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯂꯩꯉꯥꯛ ꯑꯁꯦ ꯀꯧꯔꯒ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯍꯣꯡꯉꯀꯥꯟꯗ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯔꯤꯖꯣꯜꯕ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯟꯗ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯇ꯭ꯔꯦꯟ ꯑꯃ ꯃꯁꯤ ꯂꯥꯛꯈ꯭ꯔꯒꯗꯤ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯈꯨꯟꯅꯥꯏꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ